ama loikibada wari ama loi. Wari ama loibada anouba wari amamuk hawi. Hauriba wari ado nungaiba wari su yawi. Nungaitaba wari su yawi. Madubuni aikoina punsi hairibasi. Mathangi numitto ayuk anganbadagi Yaimarando thabak aruba ma thokadabani haina tawri. Mi unagadabani. Mahakna mi unabasi magi mayumda kaya unade. Office ayam unabani. Ayuk anganba natraga numidang wairamdasu loina unay. Ayukta adu unaramlaga makhagi schedule sing sinagadabani. Ayuk pung manga adwaidagi thuklaklabani. Wari loirakpada pung 3 adumaina tare. Tanjadudani sengmai romdagi call lakpado. Ek paikhatpaga pakana somdagi haire. Sir, aikoigi dukansi mai chakre. Fire brigade pudi pau pikre. Ado manungda employees kharasu leikre. Yam critical ori sir. Ek tabuga phone da thamkiduna mahak magi angang singduga sengmai maike romda thuna yangna gari singdo thaudorakle. Makoigi mafumdo yaubada asok apanso yaunaramne. Uchina china asianadi huzuk phaugi oinadi yauramdi. Adubu sathina sokpa kharadi adum mayauri. Mai sumutpadi muthalamne. Yaimaranna mayamdo silangduna hospital da ukadhankraba matungda mafamdo pananaba leiriba miduda hanglei. Karidagi haurakpano? Tangdangba khangba ngamdri sir. Thokpam thoktaba thangdok amani. Petrol manamdi sathina namki sir akoibada. Hainaringai mai hekta chakhalakpani. Tabada dum khangle sidi yeknabana thawoina tawba oigani. CCTV yenglabra. Maidi ayamba chakre sir. Adubu pulisna yariba makhaidi recover tawraklani. Wado munna tarba matungda Yaimaran masamangna oina akoibado yengsilakle. Maangna huzek khalibasi magi chakhiba property dugi sunati aduga sokliba mayam dugi sunati. Madu singdudi mahagna loina thoidok hendokna mating tawbu sungami aduga leibu sungami. Maru oiribadi accident mandaba thawoina tawrakpa attack manba mawong asini. Masiri mangonda pura singnabani. Magi mathakta tasengna khut tharakpani. Mahakna koina yenglakliba lam jaga adu khakta nate. Mafamduda tilliba miyam amadi chathok chasin tawriba miyoi sing adusu yauri. Maramdi thabak asi pangthokliba miyoi sing adu soidana mafam asida leigani. Achit akom yengani aduga mabu yengsalamgani haibasi mahakta singa thazarabani. Mafamduda mayamdo yengsinduna sum leirakpana matamsu sum haujinkre. Chak ising maru amata chadribani. Mechin makti natabanina mahak khazikso watharakpadi phawrabani. Pumloi loiraga tholakpada nungthilgi pung ama adumaina tare. Aduragi amo asokpa singdo hospital da pukhatkibado yenglukhini haidana yengbu chakre. Adugi talaktudani yumgi misu amata leite. Mahet thabak chakki thajaso competitive exams ki masagi coaching classes salaibani. Oza mayam nektuna thambani. Admission matamgi miyam lakpoibana mahak chattaba yadraduna handaksi toina chatbani. Asisu chatki. Chanchanbudi magi coaching chatpado adum chatki. Mapasu ukilunaduna ngarang machanupana haiba macheda inkol pitokpa haibadugi asom yumduda chatki. Mamaga Leishnaga thabak nomba patay manauduga leibani. Geta mi lakpado Leishnagi apokpa oirambaduda security nupa majaduna adum thazalagli. Adubu mahaksu hangbudi hangli. Atopa masina kanano pabo. Jinglai na nuklaga kumlei. Aiga lakminaba angang ni bungo. Hoi changbiro pabo. Mitop na phattabadi panabalai. Imungi mina phattabasidi kangkhada lindu leiba haina hainaribani. Mitopti aikoigi nakta nakna naksinhandaba yai. Adubu isagi mari imungi midi kari haina naksana haloi. Mapa magna mabung magna phalaktaba haibasi nupi amagi punsidadi sidagi hena laibak thiba leitrabani. Jinglai chanakle thabak suba nupaduna Leishna bu kauri. Madam ibemagi pabung lakli. Leishna do mapa lai haibeduda mabukta dum khankre kari amu haidoribano haidana adubu thokpadi tholakle. Mapa do matomda nalamdre masak khangdaba nupa amaga laklamne.
Hek ubada Leishnari mabukningdo chamtho haiba yadri. Lakliba nupado asibani. Asibado Leishna hek ubaga momon minok tawkhiba khangawdi. Magi thamoi kado ing hek laukhi. Ngayaktangduda mahak wari ama ningsinglai. Mayamba leidraba matung numit 16 subadudani mahakna mingsel mamangna leplaga masana masagi masak yingjarapado. Mayambana siramdaida laman khumlau hairambado mahak hanjin ningsinglai. Achau ai tumtana phatraba miyam asibu thingnaba ngamni haibadi ai thasade. Adu kuina yam kuina aikhoibu wahanduna lakliba miyoi asidi aina lemnasu thaningdri. Adun ai isase ani thoktopa tare thacho. Amana Bikram amana asibu mayam sigi asibu yo haiduna tachongna aingonda hairambado ai orani thacho. Bikram do mapi ororo taba makai kablagli adudagi imungdagi thoglagli. Nongju tha matam oibagi nong tarambagi nongdi hangkhraga sumangadi loklok lauri nongsa dum mangli tarakhigadaba waliba mali. Sumangda tholaktuna lekhom maraktuda Bikram phamtharakli. Mamita taramba mapido amuktang pena tahalaga mamit ushinkhre. Aduga mamito khangpang pangthoraklaga angaw minong noglakli. Aduga kanna law hori. Oh mama, hoine. Oh tada. Tu sumang sidane ngana pum chai. Ai nga phani. Ase hairiga sumangduda tharomaro ondana nga phaba sargi. Mamai mamit masagado lekhom kotana tashili. Makukado lekhom thumjili makhata na mulauri. O tacho aikhui tacho sidi nga walega chare nisra. Tacho phagi koi. Mana kanna chura parol da nganglaga laurakpaduda thangnabagi mayamdo loina changnarakduni yengnari. Yumda changlaktrabaso konthongda kaida amadi yenakhada tholaktuni yenglagli. Mi yengnarakpado hekubaga Bikramdo sumangduda makhung hamjilaga amangbaduna sumangduda waideduna muksanaragli. Yengliba mayamdo hangoiraduna nungpang onkai handoknaba phau yawnari. Mayamdo hainari. Kaino asidi ngawra malene. Kamai tawrino magi sibo. Amana mukhumlei. Asidi moigise kainomni. Thau thoktaba yadabagi mawong ama mal. Mayambagi thawaiduga yenaraba zalo. Natraga laitinga unara zalo. Nupa amana muthalei. Adudi oirohe matopna sum leibududa kokbera lapa mali. Numit kharasida hekta kokbera oiba yaba nateda kainoda laitingi ama yawba mali. Tanjaduda Bikramna yengkhalaga lauri. Hoine hotada nga jagiro se nga yam phare ina. Hairaduna magi amangbado thangalai. Mayamda oraduna loina mafam adudagi thoknakhre amata changaktre. Pumnamak Bikramna ngawre hena khangnakhre. Adudagi numit kharani di mahak maphimaro jugot chadana koicha chatlami. Yum khuding chak chage hainani. Khara mana cha ising phajan pirei. Khara mana huida thagadaba lukhakto tharaga pizari. Maga dum loina chai. Magi thamoidu sagi thamoiga chap manakhrabani. Pumnamak maya chiklaga mahak tawga yawna tawkhrabani. Adudagi mahak bazarda tarakle. Numito kanamatana mabu chanaba piraktre. Mahak waba yaba waraba matungda amuk niba koicha chalagli. Chanaba kita piyuje. Yamba chanaba piyu. Hoi ma ai kita chagi. Kanamatana piraktre. Nupi macha jahi nauribi pungkak chawrubi ama masak ispa phasakai inung nungsikai kanano mangaibagum tawraga achapot ama charambadugi manakta Bikram changsilai. Chan kita chagi. Leishnani nupi machado kanana sukari mata chawhai nupi daduna asukuina leiraklaba matung asida nupi machaduna mangonda mana charambadu pithoraki. Aduga magi beg macha ama pairibadudagi sel khar lakthoga pirei. Siga paisilo lupa chongamuni matamdudadi yamna basin. Mamado tholakpududa Leishnana amuka hari. Ima tachawgi puri yam lerakige t-shirt amakakta pibiro. Kaidawge haino nangbo. Mamana hanglakpani. Asigi dada asigi puritse loina segaire mansu yam malle pibiramlasi. Mamana Bikramda muni yenglei aduga machada purito piraga. Si oina tawrasira
angauba kekasidi musinba thuni higok sira amuba sira ama tawro hoi amuba si oina tawro ima Leishna na piraga dada nangi furito si hungdo uko adu yadre pasaduna jana baleraga chako nangna ai busing adubu mabu gyan ga taram gadro mama na hanglakpani Leishna na nokfetarga khumlei ima thamoidagi haibani wakal mangkhrabasu thamoidi phawrangani thamoidagi loksinjarani hai ibungo chasi pairuni kuinuni jinglai na khangai harakpani asibado gyan khangak lakle karamba kanda mahak phangki karamba kanda kanana cha puthoraki mahak gyan amata tadri dada sina kanano baba Leishna na tapna hanglakpani jinglai na noglaga khumlei ipaga thabak punbani aikhoini thabak ama chalubadagi aina lambi thoktana changlamge haidana changlakpada masu dum yaure oh dada nangi mingdi kari kauge magi kappagi numitsi mahakna ngauba hoge khankiba numittagi aroi boikrabani adugi numitudagi mahak mamitagi mapi tarakthri ngasi Leishna ubusida karigino khangde mahak mapira jenkre Bikram asibagi masak mangkhiduna magi ani thokpa punsi aduna Bikram haina haidokre Bikram haiba mingsi mangkhiba kuirabani jinglai do khangpre khangduna Bikram da khangingili adudagi mahak amuk somna onsilaga cha du chinglaga tumina leikhe makha tana Bikram nanglei dungairibo nangbo wahangdo marau yam lei khonjel so nan makhai ga manade yam nungsina ingna nganglakpa khonjel ni jinglai di atopa masak ama urakpaduda ngakbana khamthinglabani Leishna samabukta khali kari wahangnoni yam hana khangna kibadawna phongna mu hari hoi nungairi dada Leishna na dada ko mingsini mana ngauri busi mahak phungatuna phablambadagi sorama sangna hondoktuna chado paiduna chinglei magi thamoi irang khori magi thamoida nupi amatagi mami takhidri tadri sumnatagi numituda thengakhiba nupi edu khaktani mahakna pamjakibasi chado thangna thangna mabukta khali karigino aina nanguraga leitafam khangjriba nangbu inakta pusinduna manganba supamde migi oiduna leibada yengba sungamde fani amna nangbu inakta thamge khalabasu nangi apokpada ikubo kaurabasu ai punsi mahinga madi ai sa olabu punsi asida nangbu yahonduna nangbu sa olanba ipamde nangna unaduna wari sadringaida fattaba mayam ama khalambasu nanakta leiduna khunjel tar matung sida ai iming phau lot pangamde nanakta ise Bikram oini matam amagi icham chambaba Bikram to ai oini nanakta nakna phamlaga nangki thamoigi warol mayam ama tani ai thamoigi warol mayam ama su tahani nangki nuksi bakta irakna ba pham adubo khangauda Bikram do mamitagi pirang ama cha kaptuda tasankre Leishna do mapaga wari sabaduda Bikram da amuk amuk gengi magi mawung matawduda Leishna do bab amani khalle asuk jamjaba manba misakasibu aigi ipasiga karamna loinariba jano aigi ipasina amuk sanabiraga mangandui jalo mi kya kya mani sizinaraga maraldai mathumdagi pangalde loina lakthokpiraga thakiba ngaktani as aigi ipasi kamaina tawni sine Leishna na kanna khalingai tuda jinglai na hagolaktuna hari ai washroom phau tu janglukhige baba chatkibaga Leishna na Bikram da hari dada di baba ga kari thabak ta pulino Bikram na kumbam khangda ngauringai da Leishna na noklaga phagida achumba yautuna amuka haisilei baba sibu loina ba nungai bro dada wadro aikoi phau loina ba wai dada nang yamna chamba mali aigi baba sidi chamdabani loina manglaga tokcheni chiksinjago karigino adugi onnaigi khanbirisibo Bikram na momo noklaga hanglakpani Leishna sadum khumlei dada si chamjaba mali haiduni aina achamba migi hingba warba matamni chiksin haningba adugi wanida aigi ipase aina magun munna khangba adugini nangna hairbanina chiksin badare nangna bu hairadi dada loina iladabani
Jinglai tholakpaga Bikramdo hogolagli. Fare, adudi chalage Leishna, chalasi pabong. Bikram khong thangba hokre, Jinglai suinari. Anido gari da karaklabada, Jinglai na. Karino, nang bulan to balagni ni haidani. Aduga sonjunarga tholagli sibo. Mahak wa machena mata khumlakte. Taseng badi ngasi mahak Yaimarangi mama hatke na lakpani. Nongmai fawba fitta tawraga puraklabani. Aduga Leishna bu phaduna puraki khana lakhibani. Pumchai chaikhibani. Leishna gi minungsi jawbado huzik fawba halamdabaduda mahak tawfong khangdraduna tholakpani. Khumlaktrabaduda Jinglai su makha taraktre. Yaimarando hospital da changluraba matungda tholaktuna yumda hannaba lakli. Mana halakpada Leishna do gate da masak khangdaba nupa amaga makut painaduna leplaga lerambadu ure. Madu hek ubada Yaimarando thabaka wabaga chingekta lawi. Nupa do Leishna gi lenga oigani masak matauso adum phasai. Makhoi gi lenga gi yaklawba pakhang oigani. Yaimaran lakpa ubada Leishna na makutto sauna kanthoklaga Nupado chatlo haiduna suklaga hairamlaga changkhre. Nupado so Yaimarangi garida hafet yenglamlaga adum magi bike to thauduna chakre. Yaimaran da fingna yumda changlakle. Leishna kadai de legi yenglakpada Yaimarangi ka tongan baduda Yaimarangi mafi marol singdo thupchinduna lerami. Kanagano sana nangna nakuna sapainaraga geta lermido. Nang aisi yolibro ha. Karino hane ta phingatlidubo. Warise karino kaino amata sahangdana. Hey, wa hangba hangdabadu natene important orise. Getu da nangna thoklaga mapandu da toromliba thongduni ni aina haise. Aisu khangde mana khangawdana pairakpani. Aisu khudaktu da adum kan thokliduni. Kanano nupado mayik sing hai. Natrani ngasi afabam taweroi. Asibado aniduna ngangnari singdo magi mobile da muna yenglai. Yaimaran na sawgalapududadi Leishna so maalandabanina sauna khumlagni. Classmate ni laklaga tholu haidana phone torpadagi kari lerjano haidana tholubani. Aduga mana katugara ngangjarakpani. Mana mapalam chatlingaida ai luhongame yam thajade khote haibani. Nahanwai mana engonda koitan tanabada aina matam khra leiraga miyoinaraba matungda khanisi hainabani. Aduda mana pendadana sum hungdokjarambani. Adu tarubadagi Yaimarando hena sauningkhre. Wanaga warubane mahakpura jokthari. Wa macheda mata nganglamdana mahak chatkhige tawbada Leishna na khamlei. Karino tamuna ingonda sauridubo aina kari soiragi noi gi hek tawri khaya aigina sauge haiba noigina aigyan taw haiba. Karino nangna nganglido nangisu nupiga laamdana tawrido aina kari haikige. Yaimarana Leishna bu kupangna thasilagle hekta phutharagle makungnaga kauksilaga phurakle. Leishna do kablakle. Asibadu somda Yaimarana Leishna phudarakpadudadi leiba yadre. Matanta ka manungduda lauri. Yaimaran nangna mongoda khut tharabanina aina nang husik nungaini.